film amagi audition numini mayaga Mr. Oberoi ga thengnai mahak ahal oiraba senjau paiba billionaire amani Oberoi na ngaujai mayabu pamjarami mahak sangkhon na fajai mamanabi Riana yamna khawrang na hairagi nangbu namit adu udabro masini lottery fauba hairido paisa power amadi apamba khuding fangdoini mayanang maharani ga chap manadoini mayabu Mr. Oberoi na mapan lamda puduna mahakpu fajakraba yum amada thamlami nungaiba party fajaraba social media gi photo amadi video na singba TikTok ta fajaraba dance tawbagi video upload tawi Instagram da reel fajaraba kaya ama wari makha lijarke mayam loiba faudang taminasi miyoi punsida nungshiba amadi isagi ithogdang animak tongan na chali isagi apamba aduna henkhiduna kana gumbana mahaki nungsi lambida kana gumba amana manglana amada tawduna manglan adubu mangfauna naba arang arakna heli haiduna wari asi maya kaubi naha oidibi masak matau yamna sangkhona fajabi mahakna nupa macha amagi thamoi kaihanduna amusung mahaki manglan adubu fanglani khanduna senjau paiba billionaire amada Thawai Hakchang Katthoktuna makha wari lijarake munna taminasi ayuki matamni stadium manungda Arjun sanaba yamna pamjaba misak amani practice kanna tawi mapaldagi mayana harauna khubak kurami kanna chelu Arjun you can do it Arjun momon noktuna aina ngamba makhai chenkhigani prithivigi mipum khudingna khanghanaba ai chenkhigani makhoi ani nokminaduna ukha makhada phamduna ice cream saminarami Arjunna mayagi makhut adu paiduna nangna aigi sangsarni aihak asi miyamna masak khangba misak oirasu nahak tabu aigi lepiyu mathangi numini college ki canteen da mayagi mamanabi Priya amasung Priya na fagi tawduna maya nang Arjun ga khangna khibadagi nasakna taw yamna fajare Riya na nakandagi higaiwa sujillage sana khuna tawba midi yamna kanbani adubu akanbana diamond ga leibang ngamba pot nati my dear maya gyan tajau maya na khajiktang noi adubu wakhal khajik ahongbu phawi mayagi mamanabi animak amasung Arjun makhoi punna luhongba ama yauminarami mayana fajarba jagogi khutek ama tawrami Arjuna khubak khuduna thagatpa phongdoi Riyana matungda murum sonduna yengu paisa pairba nupi sing asi fajakraba dress luxury car masi pumnamak paisa gi magun ngaktani nang mahaki nungshiba amadi medal sing aduna adum leirage hairo maya aina hairibasi gyan taw Priyana tapthauria maya nungshiba haibasi sanadagi mamal hena lei aduna Arjundi mamal yamna laiba mini mayana mamin ado ingangna makhoi ani da yengi khali thamoi nungda karino makhoi ani na hairibsibo asumna maya amadi Arjun makhoi ani gi mari sahi ani fajin khre Arjun medal kaya ama fanglami mayana su nungaiba phungdoi maya su music album macha gi role kaya ama act tawba phangjai nong tabada dance tawba athengbada coffee store da date tawbagi acting amadi birthday gi harau nungaiba acting kaya ama tawrami Priyana kariguma kanda nokfet tawduna nakhoi ani nungaina harauna leiba adubu ayaki thamoina su aduki matik nungaije makhoi ani na leiriba fibam adu Riyana photo loduna Instagram da thagali khara khajiktang yeningdabagi mong video ama thagali matam pumbada Riyana makhoi ani bu yengsinduna ta adum leirami numit kharani gi matungda film gi audition numita mayaga Mr. Oberoi mahak ahal oiraba senjau paiba billionaire amani Mr. Oberoi na mayabu ngaujai mayabu pamjarami mahaki sangkhona fajaba adugi karigumba platform amadi darkar oi haina khalami aduna maya da hairami maya nang aihaka chatsi ai nahaki damak mangan leiraba sangsar aduda nahaki career busu afaba miyamna khangba adugumlaba career ama sembige maya asumna Mr. Oberoi na maya gi damak achauba chance ama pibirami maya khara khajik angakpa fawi pukningda khara khajik yaningde audition adugi matungda mayagi mamanabi Priya amadi Riya makhoi anina mayada pokta kaya ama pirami Priya di mathwai khajiktang wana mayada hairagi maya tungda kari thorakani khangdana adum tawge khangano Arjun na nangi tungi punsini paisa pairasu ahal adu nati ahal adugi arang arakna nangi nungshiba adubu khak mangan bangamloi mamanabi arang arakta ngaujabi Riya na hairagi yamna khawrang na hairagi Priya masini lottery fauba hairido paisa
paisa, power, amadi apamba khudingmak phangdoini. Maya nang maharani ga chap manana leiba phanggadoini. Munna khanthau khudong saba adu kaidaunungda manghanba yade. Matang aduda mayagi mamai makhada lukthaduna makhoi anina hariba adubu munna wakhal tawi. Maya mayumda handuna nungdang chuppa wakhal khallabagi tungda mathangi numini Arjunna coffee store amada makuta sanagi khudob ama paiduna mayaga unarami aduga mayada khu kunthaduna yamna nungsina yengduna maya nahak aihaki punsi chuppagi khongloi oibiyu asumna Arjungi thamoida leiriba thamoigi wa adubu mayada phongdoklami asumna makha mayagi mamittagi pirang sinthakiba khanghaude mayagi makhut adu tapna tunglomda chingthoragi Arjun ai ngamloi Arjun Kanghaudana Arjungi mamai makshinki Priyana kachan amadagi tuminna yengduna mahakpusu thamoi shokna kapchai adubu riyadi pukningda thamoi pena noklami numit adudagi maya amadi Arjun kainaba haibadu oikre mayabu Mr. Obiroina mapan lamda puduna mahaki luxury gi mayum amada thamlami nungaiba party fajarba social media gi photo amadi video na chingba TikTok ta fajarba dance tawbagi video upload tawjai Instagram da reel kaya ama atangba luxury car tongduna chatpagi shopping satpa isai sakpa party kaya tawbagi video sing upload tawkhali mafamduda Mr. Obiroi marak talai matam kharagi matungdadi makhoi ani kakta party tawduna mayagi masada yu adu tapna haithaduna maya nang aihakini mikup khuding pungja khuding aduga mipung khudingna nahak tabu khalibani nahaki sangsarda aihak ase angaubuga chap manare makhoi ani yamna nungaina dance tongminarami nungdang aduda harau tayamna makhoi ani khakta luxury gi yum fajaraba yum adugi ka manung amada asum matamgi matung ina mayana social media da clipsing TikTok ta dance kaya acting kaya Instagram da reel kaya thagali pumnamak adu oidunasu maya mahaki thamoi nungda awatpa amadi adum leirami mayana video call tawduna mamanabi aniduda Priya amadi Priya na haragi nang yamna nungaina leiba male aduga karigino namita napi tariba Riyana wow maya nangdi kuirabani star ama oikiba aduga nahak haukiba pumba kaukthokro nungaiba punsi marel aduda lainanaba kanna hono makha tarakpada mayabu atopa country kharada koiba pubi fajarba mafam kayada yengba chalami Obiroina mayagi damak fajarba necklace ama leibi aduga hairagi maya nahak aduki matik fajari leiriba city asidagisu nahakna hena fajari mayana Paris asidi yamna fajai kariguma kanda tuminna leibana kuba kubadagisu makhol hena hawi haiba hainaba leibani Mr. Obiroina mayagi makutta nungsina paiduna maya nokningda kajiktang noi mafam aduda samudra mayaida khamduna leiba achauba ship aduda afau model kaya billionaire kaya ga thengnaba fanghali mayana party aduda dance tawi miyamna kalakna yengnai Mr. Obiroina saukthokna noksai guest amana Mr. Obiroi da hairagi sir nahak yamna laibak phaba miyoini asuk masak matau fajabi amabu nahaki oijaba Obiroina mahak fajaba khakta nati mahak asi aihaki maharani ni mayana miyamda yengduna mamon minok noktuna harau tayamna jagoi amadi dance tawrami asumna makhoi ani hapta ama koirurabgi tungda makhoi gi leifamda halagi mayano piano adu play tawduna sanarami Mr. Obiroina nungshina pamuna mayada yengjai mayagi damak yamna atangba kudol kaya ama aduga luxury car amasu kudol oina pirami makhoi ani mai tiktuna wine thakminarami Mr. Obiroina maya sangsar asi nahaki ngaktani haukiba pumba nahak kaukthokro maya kariguma kanda machinna murum sonduna haukraba sing adubu kaukthu haiba hekta yadi mabukningda yamna amuk ningsinglakpagum asum tawrami Mr. Obiroina khangi maya kariguma kanda wakhal amada tawduna lei haiba maram aduna Mr. Obiroina mayagi wakhal adubu kaukthoknanaba Mr. Obiroina achauba party ama silami Obiroi amadi maya party gi mayai aduda sanglaki nakan oi yetagi camera kaya amana photo lawi media gi mioi afawba businessman celebrities kaya na makhoi anibu ikai khumnai Obiroina miyamda mayabu saktai maya aihaki jewel aihaki pumnamak oiribi aihaki diamond amadi aihaki jewel aihaki thamoi gi mani mukta
Maya saukthokna mamon nokjai adubu mahaki thamoi adubudi khara naitom tana leijai. Asumna kumja kaya hokre chahi mari manga hokrabagi matungda Arjun bu celebration tauba nungdang amani miyamna mahakpu ikai khumnaba utpa numini mafamduda Maya amadi Oberoi yamna fazana chinglemna changlaki miyamna makhoi anibu harauna welcome tawi Arjun amadi Maya makhoi anigi mamit khajik chanai celebration adugi makha tarakpada Arjun na changsinduna makhoi ani awa nungai khajik hangnarami karam pali karam taurigi haina Mr. Oberoi gasu sak khangnei mafam aduda Mayagi mamanabi Priya amadi Riya makhoi anishu celebration aduda yaurami Priya na khali madudi makhoi ani se ngasisu amana amabu nungsinari haina Riya na tuminna chirol tawi nahak kaukthokro nahak haujikti Oberoi gi amatta ngairaba diamond adu nahakni Maya khanghaudana pirang sintaragi somdana Arjun bu miyamna mahaki damak ahuba khubak ama khurami mafamduda Mr. Oberoi yamna kalakna khushaunaba forami nungdang aduda Oberoi na pumnamak khangnami Maya na Arjun da yengkhiba miyeng mamittagi takhiba pirang maram aduna haujikti mapung fare mahak asibu inthokkhibagi matam adu chapchare haiduna Mr. Oberoi gi thamoi da khalami athengba nungdangni makhoi gi fajakraba yum manung aduda Oberoi gi asauba pumba fongdoklami aina nangonda loinamak pibani nungaiba life atangba khudol kaya ama aduga nangna aibu aigi imang maktada haujiksu nang lairaba nupa adugidamakta nahak wakal adum khanduna leiri natra aina hairibasi chumi natraga chumde nahak sengna hayu Maya khajiktang thamoi soi kaptuna mahak aihaki ahanba nungshikhiba misakni aigi thamoina mahakpu hekta kaukthou haiba yade Mr. Oberoi na asauba fathaba ngamdaduna glass adubu thugairaga nahakna leiriba punsi asigi mahing nahak leibagi artha thoktre ngasidagi nang kanasu natre haujikmak mafam ase thadoktuna sakhiba yagani Maya mamittagi pirang sinthaduna mafam adudagi thoragi matam amada maharani dauna leiramba punsi sanana yomduna amadi kuptuna leiramba adugumlaba nungaikraba punsi adubu ngasidi naitom taraba punsi kairaba thamoi adubu puduna lai Mayagi nungairaba punsi marel aduga mahakna khali aihaki manglan adubu fangle haiduna adubu Oberoi gi sangsar adunadi kaidong nungda nungshiba haibadudi masak khangkhide mahak adu matam khara khakki oina lenkhiba contract amani hek kaitharakpada mahak karisunati shuknagi kairaba thamoi khak natana numit kaya hapta kaya tha kaya chahi ani haujinkhi yumdagi mapan thoktaduna depression wakhal leina oiduna sada thaktaba wakhal kaya ama thamoi nungda khanduna wakhal leina oirakhi amasung mahak khanghaudana sakhangdaba leina ama mangonda narakhi aduna Maya hospital amada hospitalized torakhi Mayagi hakchang yamna soksinna naduna leirami wakhal leina tumba chaba yadaba wakhal hena khanjinkhiba mathanta naitom leiningba pumnamak oidunashu mahaki machinda Arjun haina sonduna leirami numit kharanigi matungda Arjun su pau adubu tarami Arjun pau hek tabaga thinthaba tawduna hospital da lai Arjun na makhut adu paiduna Maya aise matam pumbada nahaki damak leblibani Maya na mamittagi pirang sinthaduna thamoi kaina momon nokjei aduga mamit adu nungshina Arjun da yengduna Arjun asum haiduna mamin adu matam pumbagi oina uishinkhi hospital adugi mapanda mamanabi Priya amadi Riya thamoi shokna nungaitana leirami Priya na hairagi mahaki aruiba mikup adu fawba nahakpu nungshikhi Arjun mahakna satkadaba lambi adubu mangkhiduna ngashigi thoiba thodok asi thokhibani achauram kabi arang arak khakta pambi mamanabi Riya aigisu iral chauna lei aina arang arak adutapu mihauruba aduna asum thokhibani ai yamna lankhre Arjun asumna makha tarakpada aikhoina chatliba lambi adugi panthung adubu nungshibada achauram kabana tungda pumnamak mangannaba masak oihalli asengba nungshibadi sana lupanasu leiba fangde asumna wari asi matang asida tensenjari mayam ngasigidi kainanaba yathang nijari amukka hanna
ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯋꯥꯔꯤ ꯑꯃꯗ ꯑꯃꯗꯤ ꯃꯊꯪꯒꯤ ꯇꯣꯄꯤꯛ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗ ꯕꯦꯁ ꯇꯧꯔꯒ ꯏꯖꯈꯤꯕ ꯅꯠꯇꯦ ꯋꯥꯔꯤ ꯑꯁꯤ ꯄꯨꯝꯅꯃꯛ ꯐꯤꯛꯁꯟꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯕꯥꯞꯅ ꯁꯥꯒꯠꯄ AIꯒꯤ ꯁ꯭ꯇꯣꯔꯤ ꯃꯇꯦꯛ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯁꯦꯝꯖꯈꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯕꯨ ꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ Thank you everyone Thank you Yaifare